Hello everyone. mayamna aigi ahamba video da yengbiraga yamna English ta ngange haibagi maitol da somta tawbiro ona suggestions mayam lakpa WhatsApp da adagi Facebook Messenger da aduna masi ai Manipuri audience ki damakta tawjabani aduna masigi video se akoigi educate tawnaba awareness ki damakta tawpani aduga masi it is of my personal interest aduga masi ai ayamba matamda Manipuri ngang ba hotnage hazik Manipur da case amadi confirm tare na tai adagi atopa kaya su leramba yai jingnabadi lai hai adubu si haziki matam sta koina khwaidagi tawgudaba thabak se karino haibada akoi se khwaidagi akoi se majority ni akoi majority stakeholder oiduni akoi habise akoi we us haibase aduna miyam puna makna isa gi yumda laiba ado lockdown tawra laiba adagi quarantine tawraga laiba haibadi self isolation tawba haibani aduna isa gi maphamda laibiyo adudagi hendopiranu this is the only solution ne haziki matam sida karigino haibada akoi third fourth week ta India da important oiba week oidoni masida akoina disease se regress tawba ngam horaba infection se namthaba ngam horaba adoi akoi mi yamna kangani masida namthaba ngam hodaba mayam duni hazik pura taptaina scenery se ko pandi paningde sibai wari se dubu kehani akoi yamna precautions lawba darkar oi aduna akoi government na hazik hairi ba lockdown tawre chapi ganu holi ganu hairi basi chap chana tawbiyu adagi chaba thakpagi pot lehaude haina so yamna panic tawbagi darkar oiroi kaigino da soidana solution adugi puthok charakani government su puthok pa yain khalli adagi ai suggestions su pizagani kamaina tawba yarakani na koi khar tanaraga ko adagi adu oiraga koi hazik khwaidagi important oina khangadab se kairino habada self precautions da koi ising asawa yam thakpiyo adagi khanau nuaraktabada thumga isinga tawraga gargling tawbiba adagi sanitizer like tena su waba yate sapon leradi ising leradi dum hamdokpada adun hena phai adagi nungsa yam yaibiyo ahal laman namna nungsa yaibiyo kaino haibada ahal laman da khwaidagi 80 to 90% kano akogi chance le kano ahal laman da mase infect tawbagi kaino haibadi angang akogi masa tik tik lawba mayam duni na ta zungoi carrier oigani ayamba adubu yamna infect tawbagi chance di akogi ahal laman above 60 to 65 years se lay aduna moi mayam se koi nungsa ya henbiyu khara nungai henna ko haidi mafam de am chot lawa mafam gum de leibase yamna infection gum stawgali dana this is all basic si basic nga tani aduna basic ta handarapani khoi mayam se loinama aduna adagi angang mayam khoi gi chathokning ba adagi even ahal laman bo chathokning ba nga tani khoi ahal laman se phana ba deng wai kaina khoi community living tarakpani na lohong ba chatpa sora chatpa khot kuding adagi any kumai harau chatke na khalli adu mayam dum haktang lepi go loina kon tawba ya ba nga tani aduga akhoi ahal laman so khoi phulle ga haigal e khoi yum de leibaze adu chawba yum nungai ba at least Manipur ri nungai Delhi Mumbai de flat ma cha da leini adu bo haji tongnari sini lockdown aduna masi khoi cooperation BBU loina mang mi khudi mang ahal laman ko yum da leibiyo even yum da leira bo yam nakna leibi gano social distancing to biyo habadi meter kya nom la pa ga to biyo habadu khoi government na habadu to biyo haji India da case se hengal lai 46 case yogare ngarang 359 415 424 now 46 ni masi gradual percentage increase ne la ise aduna masi gi se website Ministry of Health and Family Welfare gi website gi logzabane ise number se aduga akoina hazik khangadab se kari no habada akoi mayam punamak loina pullaga mase fight tausi karigino habada this is the only solution akoi yamna chakhraba mafam Wuhan haibase China second tier town oita su yamna chakli healthcare da adagi mafam ju yamna nungai mafam ni adagi Italy adagi Spain adagi France loina chakhraba mafam ngadane adu da bo henjan mangamadi akoi Manipur di sengna hairabada ai haining de kari healthcare system lay adagi protective suits laybra adagi even doctor nurses myam hazi yeng dori basi moibu yeng ba habadi infection specialist kaina koi mapan di thamme masi moi che masa sondharaktana ba da moi de infection je changdana bagi damakta masi later bra haibesu koi khangde adubu masi lakchinga gi mamangi thabak se stage se koi gi thabak ni masi koi praja gi thabak ni masi amukta pulap na tawmina se fight tawmina se adu da di koi increment se tawaktana bai damakta increase se tawaktana bai damakta adu di hengalaktra di hani case to yam lower or edana aduna
ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯚꯥꯏꯔꯁꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯁꯛ ꯈꯪꯗꯕ ꯚꯥꯏꯔꯁꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯃꯟꯇ꯭ꯔꯤꯔꯣ ꯅꯪ ꯗꯣꯛꯇꯔꯔ ꯅꯪ ꯅꯔꯁꯂ ꯑꯗꯒꯤ ꯅꯪ ꯏꯟꯖꯤꯅꯤꯌꯥꯔ ꯀꯅꯥꯝ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯂꯦꯚꯦꯜ ꯑꯃꯗ ꯊꯝꯃꯤꯅꯦ ꯑꯗꯨꯒ ꯑꯦꯅꯤ ꯇꯥꯏꯝ ꯏꯟꯐꯦꯛ ꯇꯧꯕ ꯉꯝꯅꯤ ꯃꯁꯤ ꯇꯆꯇꯒꯤ ꯑꯗꯒꯤ ꯏꯌꯔꯕꯣꯔꯟ ꯗꯤꯖꯤꯁꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠꯇꯕꯁꯨ ꯄꯥꯏꯕ ꯉꯝꯃꯦ ꯍꯤꯡꯕ ꯉꯝꯃꯦ ꯍꯥꯏꯔꯦ ꯑꯗꯨꯅ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟట్ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯂꯥꯞꯊꯣꯛꯅꯕ ꯌꯨꯝꯗ ꯂꯩꯕ ꯑꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕ ꯈꯨꯠ ꯐꯖꯅ ꯇꯣꯏꯅ ꯍꯥꯝꯕ ꯑꯗꯒꯤ ꯁꯦꯅꯤꯇꯥꯏꯁ ꯇꯧꯕ ꯑꯗꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯄ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤ ꯃꯌꯥꯝꯗꯣ ꯁꯤ ꯂꯣꯏꯅꯃꯛ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯌꯦꯡꯁꯦ ꯅꯣꯡꯃ ꯅꯤꯅꯤꯗ ꯀꯩ ꯇꯧꯔꯛꯄ ꯌꯥꯏ ꯀꯔꯤ ꯑꯣꯞꯁꯟꯁ ꯂꯩ ꯍꯥꯏꯕꯗꯣ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯤ